ꯆꯍꯤ ꯌꯥꯝꯂꯕ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯗꯨꯅꯤ꯫ ꯂꯩꯀꯥꯏꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯒꯤ ꯏꯊꯤꯜꯒ ꯌꯥꯏꯍꯦꯟꯒ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗꯧꯅ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ꯫ ꯌꯥꯏꯍꯦꯟꯁꯨ ꯑꯣꯏꯈꯤꯕ ꯐꯤꯚꯝ ꯑꯗꯨꯅ ꯂꯩꯀꯥꯏꯗꯨꯗ ꯍꯥꯟꯅꯗꯧꯅ ꯂꯥꯛꯂꯒ ꯏꯊꯤꯜꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏ ꯎꯠꯄ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯅꯨꯄꯥ ꯇꯣꯛꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯂꯁꯨ ꯃꯥ ꯏꯊꯤꯜꯒꯤ ꯍꯦꯟꯅ ꯈꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯕꯤꯔꯝꯒꯅꯤ? ꯃꯅꯦꯗꯨꯅ ꯆꯩꯕꯤꯔꯝꯒꯗ꯭ꯔꯥ? ꯂꯩꯀꯥꯏꯗꯨꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯇꯣꯏꯅ ꯈꯜꯂꯤ꯫ ꯎꯄꯥꯏ ꯂꯩꯔꯛꯇꯕ ꯎꯅꯤꯡꯉꯛꯄ ꯌꯥꯎꯔꯛꯄ ꯃꯇꯥꯡꯗ ꯃꯥ ꯀꯣꯜ ꯇꯧꯏ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯐꯣꯟꯗꯨꯁꯨ ꯁ꯭ꯋꯤꯆ ꯑꯣꯐꯇ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯆꯤꯡꯁꯦꯜꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯝꯗ꯭ꯔꯕ ꯃꯥ ꯍꯦꯟꯅ ꯑꯗꯨꯝ ꯑꯋꯥꯐꯝꯗ ꯇꯥꯔꯝꯒꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯄ꯭ꯔꯦꯖꯦꯟ ꯗꯦ ꯆꯤꯡꯁꯦꯜꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯄꯗꯨꯗ ꯌꯥꯏꯍꯦꯟ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ꯫ ꯀꯩ ꯈꯜꯂꯨꯏꯅꯣ ꯑꯃꯣ? ꯁꯨꯝ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯉꯝꯕꯅꯤ꯫ ꯁꯦ ꯑꯣꯠꯁꯤꯃ ꯆꯥꯔꯣ, ꯆꯥꯛ ꯊꯣꯡꯕꯤꯒꯦꯁꯨ ꯊꯦꯡꯉꯅꯤ, ꯑꯩ ꯊꯕꯛ ꯆꯠꯇꯧ ꯂꯩ꯫ ꯌꯥꯏꯍꯦꯟ ꯆꯤꯡꯁꯦꯜꯗ ꯄꯩꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯪ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ, ꯆꯥꯛꯀꯁꯦ ꯄꯤꯖꯅꯤꯡꯗꯕ ꯃꯑꯣꯡꯗ ꯋꯥꯒ ꯉꯥꯡꯕ ꯍꯧꯔꯛꯂꯦꯅꯦ꯫ ꯅꯕꯨꯛꯇꯣ ꯐꯠꯇꯕꯅꯤꯅ ꯅꯪꯗꯤ ꯑꯗꯨꯝꯕ ꯉꯥꯛꯇ ꯈꯜꯂꯣ꯫ ꯑꯩ ꯄꯥꯕꯨꯡꯒꯤ ꯄꯦꯄꯔ ꯑꯃ ꯄꯤꯁꯟꯗꯧꯕꯁꯨ ꯂꯩꯕꯅꯤ, ꯑꯗꯨ ꯂꯟꯁ ꯃꯃꯥꯡꯗ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ ꯍꯩꯁꯣꯗꯤꯗꯨꯅ, ꯑꯗꯨꯒꯤꯅꯤ꯫ ꯑꯣ, ꯊꯦꯡꯗ꯭ꯔꯤꯕꯣ ꯑꯗꯨꯗꯤ? ꯊꯦꯡꯉꯣꯏ, ꯅꯪꯁꯨ ꯆꯥꯔꯣ, ꯑꯩ ꯂꯣꯏꯁꯤꯜꯂꯛꯀꯦ ꯑꯗꯨꯒ ꯆꯠꯂꯁꯤ꯫ ꯒꯥꯔꯤ ꯌꯥꯎꯔꯛꯇꯕ ꯅꯠꯇ꯭ꯔꯣ? ꯚꯦꯂꯦꯟ ꯊꯥꯗꯣꯛꯈ꯭ꯔꯦ, ꯑꯩꯅ ꯅꯪꯒ ꯂꯥꯛꯑꯒꯦꯅ꯫ ꯍꯣꯏ, ꯂꯩꯕꯩ ꯂꯩꯕ ꯕꯦꯜꯀꯣꯅꯤꯗꯒ ꯉꯥꯛꯇ ꯂꯩꯔꯨꯆꯣ, ꯑꯩ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ꯫ ꯌꯥꯏꯍꯦꯟꯁꯨ ꯆꯥꯅꯕ ꯕꯥꯎꯜꯗꯨꯃ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯁꯦꯜꯁꯨ ꯃꯇꯝ ꯃꯥꯡꯍꯟꯗ ꯂꯣꯏꯁꯤꯟꯕ ꯍꯧꯏ꯫ ꯀꯨꯏꯗꯦ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯆꯤꯡꯁꯦꯜꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇ꯭ꯔꯤꯉꯩꯗ ꯌꯥꯏꯍꯦꯟꯕꯨꯁꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯃꯤ꯫ ꯌꯥꯏꯍꯦꯟꯅꯗꯤ ꯌꯥꯔꯅꯤ ꯃꯥ ꯃꯊꯟꯇ ꯍꯟꯖꯒꯦ ꯍꯥꯏꯕꯗꯣ ꯅꯨꯄꯤꯁꯤꯅ, ꯃꯁꯥꯗ ꯏꯔꯨꯝ ꯂꯨꯝꯖꯗꯕ ꯑꯃ ꯂꯩꯕꯁꯤꯅ ꯃꯥꯒꯤ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯌꯥꯏꯍꯦꯟꯕꯨ ꯊꯤꯜꯂꯝꯕꯅꯤ꯫ ꯃꯈꯨꯠꯇ ꯐꯣꯟꯗꯨꯗꯒꯤ ꯍꯦꯟꯅ ꯂꯣꯏꯅꯗꯦ꯫ ꯃꯁꯥ ꯉꯥꯛꯇ ꯌꯨꯝꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯉꯛꯄꯅꯤ꯫ ꯀꯅꯥ ꯑꯃ ꯍꯟꯅ ꯀꯧꯗ ꯃꯥꯒꯤ ꯔꯨꯝꯗꯨꯗ ꯆꯪꯈꯤꯒꯦ ꯇꯧꯕꯒ ꯃꯃꯥꯒ ꯕꯤꯂꯦꯟꯒꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗꯒꯤ ꯌꯥꯏꯍꯦꯟ ꯁ꯭ꯇꯦꯌꯔ ꯀꯥꯐꯝ ꯑꯗꯨꯗ ꯃꯈꯣꯡꯗ ꯆꯞ ꯂꯦꯞꯄꯤ꯫ ꯂꯥꯏꯖꯅ ꯅꯨꯡꯉꯥꯏꯗꯅ ꯕꯤꯂꯦꯟꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯕꯤꯂꯦꯟ, ꯅꯪ ꯗꯥ ꯌꯥꯏꯍꯦꯟꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯄꯥꯎ ꯐꯥꯎꯅꯕ ꯃꯥꯜꯂꯤ ꯍꯧꯖꯤꯛꯁꯤꯕꯨ? ꯍꯧꯖꯤꯛꯀꯤꯗꯤ ꯆꯦ ꯆꯤꯡꯁꯦꯜ ꯅꯠꯇꯅ ꯐꯥꯎꯅꯗꯦ ꯏꯃꯥ꯫ ꯑꯃꯗꯨꯗꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗꯕ꯭ꯔꯥ? ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ? ꯏꯃꯥ, ꯏꯊꯤꯜꯁꯦ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯗꯥ ꯌꯥꯏꯍꯦꯟꯁꯨ ꯈꯪꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯍꯥꯟ ꯅꯣꯡꯃ ꯖꯦꯅꯤꯝꯁꯇ ꯊꯦꯡꯅꯕꯗꯣ, ꯑꯗꯨꯁꯨ ꯗꯥꯌꯟꯅ ꯋꯥꯔꯤ ꯁꯥꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯌꯥꯝꯗꯤ ꯅꯨꯡꯁꯤꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯣ, ꯃꯔꯣꯜꯗ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯉꯥꯡꯂꯒꯅꯦ, ꯑꯗꯨꯕꯨ ꯐꯠꯇꯕ ꯏꯃꯨꯡꯗꯨꯅ ꯍꯦꯛ ꯃꯥꯡꯍꯟꯕꯅꯤꯗ꯫ ꯗꯥꯌꯟꯕꯨꯗꯤ ꯈꯪꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯏꯊꯤꯜꯒꯤ ꯑꯄꯣꯛꯄꯗꯣ ꯇ꯭ꯔꯥꯏꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯃꯥꯅ ꯂꯪꯉꯊꯦꯜꯗ ꯂꯩꯔꯝꯃꯤꯗꯨꯅ ꯃꯃꯥꯒꯤ ꯃꯄꯥꯝ ꯑꯣꯏꯔ ꯃꯥꯅꯦ꯫ ꯃꯃꯥꯕꯨꯗꯤ ꯃꯩꯇꯩꯅꯤ ꯍꯥꯏ꯫ ꯃꯅꯦꯗꯨꯁꯨ ꯃꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ꯫ ꯗꯥꯌꯟꯅ ꯖꯦꯜꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯣꯏ ꯀꯅꯥꯝꯇꯒꯤ ꯄꯥꯎ ꯇꯥꯈꯤꯗ꯭ꯔꯦ ꯑꯩꯁꯨ꯫ ꯃꯌꯨꯝꯗꯨꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯖꯥꯠꯅꯣ? ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯏꯃꯥ ꯀꯅꯥꯝꯇ꯫ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯨꯗꯤ ꯀꯩꯅꯥ ꯀꯠꯈꯤ ꯈꯣꯠꯈꯤꯅ ꯄꯥꯎ ꯑꯃ ꯇꯥꯈꯤ꯫ ꯑꯗꯨꯋꯥꯏꯗ ꯗꯨꯀꯥꯟ ꯐꯝꯕꯤ ꯏꯃꯥꯕꯣꯛ ꯑꯃ ꯈꯪꯅꯕꯅꯤ, ꯃꯥꯅ ꯁꯨꯝ ꯇꯝꯃꯛꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯩꯈ꯭ꯔꯕꯗꯤ ꯐꯅꯤ꯫ ꯏꯃꯥꯁꯨꯅꯦ ꯏꯆꯥ ꯅꯤꯉꯣꯜ ꯌꯥꯎꯗꯕꯒ ꯏꯃꯧꯁꯨ ꯄꯥꯝꯃꯕꯅꯤ꯫ ꯆꯍꯤ ꯍꯥꯏꯔꯦ 30 ꯂꯥꯜꯂꯦ꯫ ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯅꯤ? ꯅꯪ ꯄꯥꯕꯨꯡꯅ ꯃꯁꯥꯁꯦ ꯈꯔ ꯀꯜꯂꯤꯉꯩꯗ ꯂꯨꯍꯣꯡꯕꯤꯒꯦ ꯈꯟꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤꯗ, ꯅꯪ ꯗꯥꯌꯟꯅ ꯌꯥꯗ꯭ꯔꯗꯤ ꯏꯃꯥꯗꯤ ꯀꯩꯁꯨ ꯍꯥꯏꯕꯁꯨ ꯉꯝꯃꯣꯏ ꯇꯧꯔꯤꯕ꯫ ꯏꯃꯥ, ꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ꯫ ꯑꯩꯗꯤ ꯆꯦ ꯆꯤꯡꯁꯦꯜꯁꯦ ꯗꯥꯌꯟꯕꯨꯁꯨ ꯐꯖꯅ ꯈꯪꯕꯤꯕꯅꯤꯅ ꯗꯥꯌꯟꯒꯤꯗꯤ ꯃꯥꯅ ꯐꯒꯗ꯭ꯔꯅ ꯈꯜꯂꯤ꯫ ꯏꯃꯥ ꯍꯣꯏ ꯗꯥꯌꯟ ꯍꯣꯏꯅ ꯈꯟꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ꯫ ꯆꯦ ꯆꯤꯡꯁꯦꯜꯅ ꯗꯥꯌꯟꯒꯤꯗꯃꯛ ꯋꯥꯕꯤꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯨꯄꯤ ꯑꯃꯠꯇꯅ ꯇꯧꯕ ꯉꯝꯃꯣꯏ꯫ ꯏꯊꯤꯜꯗ ꯄꯨꯡꯂꯨꯞ ꯂꯨꯞꯄꯒ ꯂꯩꯈꯤꯕ ꯃꯇꯝꯗꯨꯗ ꯐꯥꯎ ꯃꯁꯥꯗ ꯀꯜꯂꯛꯄ ꯍꯥꯏꯗꯣ ꯐꯥꯎꯗꯃꯈꯩ ꯗꯥꯌꯟ ꯁꯣꯛꯇ꯭ꯔꯒ ꯂꯣꯏꯔꯦꯅ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯗꯥꯌꯟꯒꯤ ꯏꯊꯤꯜꯒ ꯍꯟꯖꯤꯟꯅꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯏꯃꯥ ꯁꯨꯃꯥꯏꯅ ꯈꯜꯂꯤꯕ꯫ ꯄꯥꯝꯃꯤꯕꯅꯤꯅꯦ ꯑꯩꯁꯨ ꯆꯤꯡꯁꯦꯜꯗꯤ, ꯍꯥꯟꯅꯗꯒꯤ ꯈꯪꯅꯕꯒ ꯑꯣꯏꯔꯦ꯫ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯕꯅꯤ ꯁꯅꯥꯗꯣ, ꯏꯇꯞ ꯇꯞꯆꯔꯒ꯫ ꯑꯗ ꯅꯪ ꯗꯥꯌꯟꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯁꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦꯗꯣ꯫ ꯗꯥꯌꯟꯒꯤꯗꯤ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯅꯔꯗꯤ ꯑꯩꯅꯁꯨ ꯍꯥꯏꯅꯒꯦꯗꯣ꯫ ꯆꯦꯒꯤ ꯄꯥꯕꯨꯡꯗꯨꯁꯨ ꯀꯟꯅ ꯅꯥꯔꯦ, ꯁꯨꯝ ꯃꯊꯟꯇ ꯌꯨꯝꯗꯨꯗ ꯅꯨꯡꯉꯥꯏꯇꯦ ꯂꯩꯔꯤꯕ ꯃꯑꯣꯡꯗꯣ꯫ ꯑꯗꯨꯅꯦ ꯈꯪꯗꯦ ꯕꯦꯂꯦꯟ, ꯃꯥꯒꯤ ꯋꯥꯔꯤꯁꯦ
Ima yamna saning. Ai nangonda wagasu hangdau leiribani. Sisi, kopi ama simbirake adugane ngahak pothajaro nangsu. Nang Dayan dubu kadai delege amukta hangu aduga. Hoi ma, ai potsing solution Dayan am talauki. Ase haraga villain chair dudagi hawat kraga. Bazar dagi lerakpa insang napi singdo fridge to the hapaya bakai hapchina bohonari. Yahinso mamada Belinda hoimai hedam dina jankri. Mathangi numitani Chingseldo ngasidagi thabak chatpa hogadabani. Mapabungso doctor na haibagi matungina warta puthorakli. Kuina sangna suti lawba yaba nattabanina mapabungna su yadabadagi mayumdagi mapabunggi janaba puduna lai. Sakinso hanadagi pau phongnaraga leiramge haidana hospital duda punna thengnare. Chingsel sakinani do yorpaga mapabung hana wari sai. Punsibana atombe nangbu zaka zarabro. Chare pabo nini so hore lakani pabung itanda laiduisi nunghaidabra. Kaisu khandeda khangnaba ngaktanina ningthina tawi ngahak leitana changlaga hangi. Chingsel so nokfe tawse punsibado sakenda monsire. Sakenba morning duty da tabro nangbo. Night da tayi sir Chingsel di ayukta laibani ngasi. Sir isakra pagalabro. Pagale hai tabani saken. Tiyas khara tawnabu so hairambani ne. Aina ai isase ngahak to pothage aikibani. Ai wari saraga hangamagi sir. Hoi hoi. Noini na chatrikanda khara hangam. Ai singna tahodre. Yamba mali. Hoi sir. Adudi aikhoise saluki. Ai hore namo duty lakpada changjaramge. Hoi hoi. Chalur chalur. Atombiya gari tamna thauko. Hoi pabo. Kainum naibaga Purnima sida changalaki. Mangonda haiko. Hoini hoini. Chalune phajana. Gari parking lairibatuda anida thorakpaga yahendu karomdagino kaidoba lakpano khangdana hek thingnarure. Chingsel ingangakna kaidoba laiba abungja nangdi sida. Yahendo wamta kumaktana sakenda yengi. Chingsel do amu wari sana kradi paraktarani khandana yahengi khudang do pairaga sakenda hoimai hairamdana khara chingthoka wam hangi. Nang sida kaidoba laino. Karino pabungna lawana korokpagi lakpani. Huran biwai kai waina ngama. Aina chali kuding saken gada thingi. Kaya dano yengwani. Nangna sakenda adugi am sawri tubo kai gino. Namit kada chumna yengbo yadro. Biet nupagi type ta tawri tubo. Nang saken se am pamjagraba malida. Nahandagi nangna saken kankala ise. Chingsel do makutuna yahengi makoktuda kaksi muktang hatni. Oida pada bayam nganing bahaibu nang Mina targa kai khandurigi. Harauduini made. Hagi tawrakano ai taningdi. Kai legi formal ga selaga laise. Pabung unarugena amukok setriba formal selaga laise. Awai pamtati ngangoda abung chanangbo. Tabung mapamda jalubani. Pabung na wari amta sase aidana ai sidana lakbani. Aidi thorakpada ngari nangkanaga laino. Villain ganidana. Mana kai lehuraba. Jathaga lakina aina hundomi. Mana nang hundorakpa nataba. Sini je asukam hautrasibu kaino handaksiba. Sumlaknabani nang changuro. ICU da laiba natabani na adum unage yarakani. Yarakradi Moisi hospital da mathak makha undiba. Haukreda ko hoskan sina kari lai unarabano khangde. Nang khak phau yaba. Manakta doctor ama laikibadagi wangang badana ka kaiba. Ho doctor ka pamside. Kana pamibadude. Ai pamiro. Chingsel so handakti yahenda mami to paini yengi. Ai saken ngare leri nang changuro chalagi. Nang napamusu upai lero haigi tawnida. Chingsel wa matanga ngamdana gari khamum dutana chakre. Yahen machinda solowi. Amu pairazal. Phagi sum tawraka. Kemka khumum dubi chakre sina. Loina buwahi singaso. Haifedi ngami Chingsel na chatkiba lambiduda aduga ma punsibana laiba wardil changi. Punsibana newspaper ama yengduna lairami. Makuttaso IV drip yanbagi lairibani.
ꯑꯗꯨ ꯐꯥꯎꯕ ꯄꯥꯕꯒꯤ ꯍꯩꯅꯕꯤꯁꯤꯗꯤ ꯊꯥꯗꯣꯛꯇꯦ꯫ ꯌꯥꯍꯦꯟ ꯆꯪꯉꯛꯄꯗꯨ ꯎꯕꯗ "ꯏꯆꯥ ꯂꯥꯛꯑꯦꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯁꯤꯗ ꯍꯦꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣ." ꯄꯨꯟꯁꯤꯕꯅ ꯌꯥꯍꯦꯟꯕꯨ ꯃꯥꯒꯤ ꯈꯣꯡꯌꯥꯋꯣꯏ ꯀꯩꯋꯣꯏ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗ ꯐꯝꯍꯜꯂꯤ꯫ "ꯍꯦꯟ, ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ?" "ꯆꯥꯔꯦ ꯄꯥꯕꯨꯡ꯫ ꯊꯕꯛ ꯃꯐꯝꯗꯁꯨ ꯆꯠꯂꯨꯔꯦ, ꯑꯗꯨꯒ ꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯑꯩꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯅꯤꯡꯕ. ꯅꯃꯥꯁꯨ ꯑꯩꯅ ꯍꯌꯦꯡ ꯑꯃꯇ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣꯅ ꯍꯥꯏꯈꯤꯕꯅꯤ. ꯃꯥꯗꯤ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯕ ꯃꯥꯜꯂꯤꯅꯦ, ꯑꯗꯨꯒꯤ ꯍꯌꯦꯡ ꯂꯥꯛꯑꯒꯦꯅ ꯍꯥꯏꯔꯛꯏ." "ꯍꯣꯏ, ꯏꯃꯥꯕꯣꯛ ꯍꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯕꯅꯤ. ꯑꯩꯕꯨꯗꯤ ꯆꯠꯇ꯭ꯔꯤ, ꯏꯃꯥ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯋꯥꯔꯨꯕ ꯂꯩꯕ꯭ꯔꯣ?" "ꯂꯩꯇꯦꯗ, ꯁꯨꯝ ꯋꯥꯔꯤꯁꯨ ꯁꯥꯗꯕ ꯀꯨꯏꯔꯦ ꯏꯆꯥꯈꯩꯒꯅ ꯀꯧꯕꯅꯤ." "ꯄꯥꯕꯨꯡ ꯏꯆꯥꯗꯤ ꯈꯔ ꯐꯔꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏ, ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯗꯤ ꯈꯔ ꯄꯣꯛꯑꯦ꯫ ꯍꯦꯟ, ꯄꯥꯕꯨꯡꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯅꯤ. ꯑꯩꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯒꯤ ꯀꯌꯥꯝ ꯍꯦꯟꯅ ꯀꯟꯈꯠꯂꯛꯀꯅꯤ? ꯀꯤꯅꯤ ꯍꯦꯛ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯅꯥ ꯑꯃ ꯑꯣꯜꯂꯒ ꯂꯩꯔꯦꯅꯦꯁꯦ." "ꯄꯥꯕꯨꯡ, ꯐꯅꯤꯗ, ꯁꯨꯝ ꯋꯥꯈꯜꯅꯁꯨꯅꯤ, ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯒꯅꯨ." "ꯍꯦꯟ, ꯁꯤꯅꯤ. ꯄꯥꯕꯨꯡꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇ꯭ꯔꯤ, ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯕꯗ. ꯑꯩ ꯑꯇꯣꯝꯕꯤꯒꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯐꯥꯎꯕ ꯍꯣꯟꯗ꯭ꯔꯦꯅꯦ꯫ ꯑꯁꯨꯛ ꯃꯄꯣꯛ ꯊꯤꯕ ꯏꯆꯥꯅꯨꯄꯤꯁꯦ ꯃꯔꯥꯏꯕꯛ ꯁꯨꯝ ꯊꯤꯔꯒ ꯂꯩꯍꯧꯔꯗꯤ ꯄꯥꯕꯨꯡ ꯄꯦꯟꯗꯕꯅ ꯏꯁꯥꯁꯦ ꯆꯥꯛꯑꯅꯤ." ꯌꯥꯍꯦꯟ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯅꯣꯟꯊꯔꯒ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡꯗꯣ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯏ꯫ "ꯍꯦꯟ, ꯅꯪ ꯁꯅꯥꯁꯦ ꯀꯅꯥꯗ ꯄꯤꯕ ꯉꯝꯗꯣꯔꯤ?" ꯈꯨꯝꯕꯝ ꯂꯩꯇꯕ ꯄꯥꯈꯨꯝꯅꯤ꯫ ꯀꯔꯤꯅꯣ ꯌꯥꯍꯦꯟꯅ ꯈꯨꯝꯗꯣꯏꯁꯦ ꯋꯥꯍꯪꯁꯤꯗ? ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯇꯦ꯫ ꯊꯧꯅꯥ ꯐꯕꯗ ꯃꯄꯥ ꯂꯧꯕꯅꯤ꯫ ꯊꯧꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝꯁꯤ ꯃꯤꯀꯨꯞꯁꯤꯗ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯨꯊꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯃꯈꯥ ꯇꯥꯔꯤ꯫ "ꯅꯪꯅ ꯑꯇꯣꯞꯄ ꯑꯃꯗ ꯅꯪꯒꯤ ꯁꯅꯥꯁꯦ ꯊꯥꯖꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯁꯦ ꯑꯅꯤꯔꯛ ꯁꯨꯅ ꯍꯪꯉꯣꯏꯒꯦ ꯍꯦꯟ꯫ ꯑꯗꯨꯕꯨ ꯅꯪ ꯄꯥꯈꯨꯝꯗꯤ ꯄꯤꯌꯨ." ꯃꯄꯨꯟꯁꯤꯒꯤ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯁꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯔꯛꯇ꯭ꯔꯤꯕ ꯆꯤꯡꯁꯤꯜꯅꯤ꯫ ꯌꯥꯍꯦꯟꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯩꯈꯤꯕꯅ ꯃꯥ ꯑꯇꯣꯞꯄ ꯌꯦꯡꯈꯤꯗꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯠꯇꯅ ꯆꯦꯜꯂꯔꯣꯏꯗꯕ ꯒꯨꯟ ꯑꯃꯗꯤ ꯆꯤꯡꯁꯤꯜꯗ ꯂꯣꯏꯅꯔꯤꯕꯅꯤ꯫ ꯌꯥꯍꯦꯟ ꯍꯧꯖꯤꯛ ꯀꯔꯤ ꯈꯨꯝꯗꯣꯔꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯄꯨꯟꯁꯤꯕꯅ ꯋꯥ ꯉꯥꯡꯕꯗ ꯐꯥꯎ ꯅꯪꯒꯤ ꯁꯅꯥ ꯍꯥꯏꯔꯒ ꯋꯥ ꯉꯥꯡꯂꯤꯕꯅꯤ꯫ ꯁꯤ ꯌꯧꯅ ꯑꯅꯤꯁꯤ ꯃꯔꯤ ꯂꯩꯅꯩ ꯈꯪꯂꯤꯕꯅꯤ꯫ ꯆꯤꯡꯁꯤꯜꯒ ꯈꯔ ꯂꯣꯏꯅꯕ ꯅꯨꯄꯥꯗꯅ ꯁꯈꯦꯟ ꯇꯥꯔꯅꯤ, ꯑꯗꯨꯕꯨ ꯁꯈꯦꯟꯗꯗꯤ ꯃꯥꯒꯤ ꯁꯅꯥ ꯄꯤꯅꯤꯡꯕ꯭ꯔꯥ ꯍꯥꯏꯔꯁꯨ ꯄꯤꯅꯤꯡꯗ꯭ꯔꯤ꯫ ꯁꯤꯗꯤ ꯑꯃꯨꯛ ꯈꯟꯊꯔꯨꯗ꯭ꯔꯁꯨ ꯌꯥꯔꯕ ꯋꯥꯐꯝꯅꯤ꯫ ꯌꯥꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗꯕ ꯃꯤ ꯃꯔꯛꯇ ꯁꯈꯦꯟꯅ ꯃꯀꯣꯛ ꯊꯪꯅ ꯂꯩꯔꯤꯕꯅꯤ꯫ ꯋꯥ ꯑꯃ ꯍꯪꯂꯛꯄꯤꯕ ꯀꯧꯕꯅꯤꯅ ꯈꯨꯝꯃꯛꯏ꯫ "ꯁꯅꯥꯒꯤ ꯑꯄꯥꯝꯕꯁꯨ ꯍꯪꯕꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯄꯥꯕꯨꯡ? ꯑꯇꯣꯝꯕꯤꯅ ꯑꯄꯥꯝꯕ ꯄꯣꯠꯁꯛꯇꯨꯕꯨ ꯅꯪ ꯄꯤꯕ ꯉꯝꯅꯗ꯭ꯔꯅꯤ ꯍꯦꯟ?" ꯁꯤꯗ ꯂꯩꯔꯤ ꯈꯨꯝꯕ ꯉꯝꯃꯔꯣꯏꯗꯕ ꯋꯥꯍꯪ ꯑꯃꯁꯨ ꯈꯪꯅ ꯈꯪꯅ ꯍꯪꯂꯛꯄꯅꯤ꯫ ꯄꯨꯟꯁꯤꯕꯗꯤ ꯃꯍꯧꯁꯥꯗꯒꯤ ꯋꯥ ꯂꯠꯅ ꯃꯆꯪ ꯑꯣꯏꯕ ꯈꯛ ꯉꯥꯡꯕꯅꯤ꯫ ꯑꯗꯨꯛ ꯃꯊꯧꯅꯥ ꯂꯩꯅ ꯂꯥꯛꯈꯤꯕ ꯅꯨꯄꯥꯗꯣ ꯉꯁꯤ ꯆꯤꯡꯁꯤꯜꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯁꯤꯗ ꯑꯇꯦꯕ ꯁꯅꯥꯎ ꯑꯃꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯈꯨꯝꯕ ꯑꯝꯇ ꯉꯝꯃꯔꯣꯏ ꯈꯪꯂ ꯃꯥꯜꯂꯦ꯫ ꯄꯨꯟꯁꯤꯕꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯈꯔ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯍꯦꯟ, ꯄꯥꯕꯨꯡꯗꯤ ꯐꯣꯔꯁꯇꯤ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏ꯫ ꯅꯪꯅ ꯏꯆꯥꯁꯤꯕꯨ ꯁꯦꯡꯅ ꯑꯇꯣꯞꯄ ꯑꯃꯗ ꯁꯦꯟꯅꯈꯤꯕꯒ ꯑꯌꯥꯕ ꯄꯤꯕ ꯉꯝꯂꯅꯤ ꯍꯥꯏꯔꯒꯗꯤ ꯅꯪꯕꯨ ꯑꯇꯣꯝꯕꯤꯒꯤ ꯃꯕꯨꯡꯁꯛꯅ ꯄꯥꯕꯨꯡꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯀꯩꯅꯥꯗꯥꯟ ꯄꯤꯍꯟꯒꯅꯤ꯫ ꯅꯪꯅꯁꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯇ ꯄꯣꯛꯂꯤꯕ ꯅꯆꯟꯅꯨꯄꯤ ꯑꯃꯒꯨꯝꯅ ꯈꯟꯒꯗꯕꯅꯤ꯫ ꯑꯩꯅꯁꯨ ꯑꯇꯣꯝꯕꯤꯗ ꯃꯕꯨꯡꯃꯛꯅꯤ ꯈꯜꯂꯒ ꯅꯪꯉꯣꯟꯗ ꯕꯣꯔ ꯅꯤꯍꯟꯒꯅꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯃꯤꯒꯤ ꯃꯀꯥꯗ ꯌꯦꯠꯄꯗꯨꯗꯤ ꯄꯥꯝꯈꯤꯗꯕꯅꯤ, ꯍꯧꯖꯤꯛꯁꯨꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯑꯔꯦꯞꯄ ꯑꯃ ꯈꯟꯖꯕ ꯑꯃ ꯂꯩꯔꯒꯗꯤ ꯅꯪ ꯑꯇꯣꯝꯕꯤꯕꯨ ꯅꯆꯟꯅꯨꯄꯤꯗꯧꯅ ꯎꯕ ꯇꯝꯃꯨ ꯍꯦꯟ꯫ ꯄꯥꯕꯨꯡꯅ ꯂꯩꯔꯤꯀꯥꯟꯗ ꯏꯆꯥ ꯏꯎꯁꯦ ꯈꯔ ꯀꯜꯂꯤꯉꯩꯗ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯐꯖꯅ ꯈꯪꯅ ꯊꯅꯝꯕ ꯑꯩ ꯄꯥꯝꯃꯤ꯫ ꯉꯁꯤ ꯍꯌꯦꯡꯒꯤ ꯋꯥꯔꯤꯗꯤ ꯅꯠꯇꯦ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯪꯁꯨ ꯈꯜꯂꯨ, ꯑꯇꯣꯝꯕꯤꯁꯨ ꯈꯟꯖꯁꯅꯨ꯫ ꯅꯃꯥꯅꯁꯨ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯄꯥꯝꯃꯝꯒꯅꯤ, ꯑꯗꯨꯅ ꯏꯃꯨꯡꯒꯤꯁꯨ ꯈꯟꯗꯕ ꯌꯥꯔꯣꯏ ꯍꯦꯟ꯫ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯦ?" "ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯃꯇꯝ ꯈꯤꯇ ꯂꯧꯖꯈꯤꯒꯦ, ꯁꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯈꯤꯒꯦ." "ꯅꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯛꯀꯗꯕꯅꯤ, ꯄꯥꯕꯨꯡꯒ ꯁꯥꯟꯅꯔꯒ ꯀꯩꯁꯨ ꯊꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯄꯥꯎ ꯐꯥꯎꯅꯧ, ꯋꯥꯔꯤꯗꯨ ꯅꯪꯅ ꯍꯧꯗꯣꯛꯎ, ꯃꯥꯅꯗꯤ ꯀꯩꯁꯨ ꯍꯧꯗꯣꯔꯛꯑꯔꯣꯏ." "ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯁꯣꯏꯗꯅ ꯍꯧꯗꯣꯛꯆꯒꯦ." "ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯅꯊꯧ ꯌꯥꯝꯕꯅꯤ, ꯆꯠꯆꯔꯣ꯫ ꯄꯥꯕꯨꯡꯅ ꯌꯨꯝꯗ ꯂꯥꯛꯄꯒꯅꯦ, ꯅꯃꯥꯅꯆꯥ ꯅꯪ ꯄꯥꯕꯨꯡꯁꯨ ꯌꯥꯎꯔꯒ ꯑꯩꯒꯤꯗꯅꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤꯀꯣ." "ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯑꯒꯦ ꯄꯥꯕꯨꯡ, ꯀꯩꯅꯣꯝ ꯂꯩꯕꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ." "ꯍꯣꯏ ꯍꯣꯏ, ꯒꯥꯔꯤꯒꯗꯣ ꯏꯟꯊꯤꯅ ꯊꯧꯀꯣ."
Yahensu wardudagi thorakle. Wakhaldu charangnari phajana. Kai hairaga ma chingselda wari sagdokani. Kamaina wari sani haiba ma koktudagi amata thoraktri. Tanjadudani pocketa yauriba call-do vibrate torakpado. Yahen ngakti bab oidi. Vibration ga oibutuda masado haifet khangladuna phone do lakthoklaga kalano haiduna toroklibadu ying. Iman manaba number ni. Ukre hana. Magi phone da unknown number da call torpusi yam tangna thokpani. Yahen do ningsingmadi thoktre. Adu masado chingnarap tongna paikhalaga tamna hairi. Hello. Kumakti ichingda chingnar lere masado. Lambi dudagi khazik matai wai chathoga muso Yahena. Hello, kanano. Mangonda China piba khakta oikibani. Nungsibada China yauraga nungsiba nupido magi itil se khaktani. Hanagi hana nupido itap tapna khori khori tawo khonjel duga loinana kawri. Dahen, ai oibani nang ai ningsingbra. Akoibada leiriba sangsardo pungchi chikre pungang hang. Lambi da cheliba gari singsu chaplep khibadangna tawri. Adogyamba gari gi hondo khonjel du makhakna loina namatkre. Yahen kemta khumdabaduda ithil adukina wa masahari. Ai chamarak hanjin khallaba matungda tawrakpani kolsi. Ai yamna tawba ngambi sitakre. Ado dahen ai nangonda unaraga ko haiba ngamdrabasu phone da khak oirasu soikre hainingbagi ai call tawrakpani. Soikre lankre hairaga huzukai dawdori. Magi soikre haiba wahaiduna moini hanagi pungsiduda hanjilakpa yakidra. Magi dahensi hanagumna wahelakidra. Nupidugi soikre lankre haiba wahaido nupa mana tade. Wahang amaka khangi. Ithil, nang nungairibra? Ai yamna nungaina lekre dahen. Nang luna tawbibra Ithil, moina. Ithil handakti maithongda minoka matamle. Magi dahendo ngasisu hongamdri. Mabu aduk luna tawbikiba nupani. Asukthina China phanglaba phawba Yahengi machindagi thorakpasi Ithilna safe oina leijabaduni. Tawkre, kisu wadre ai hojikti. Nang karamda thorakpra? Nangi thorakadaba matamdi wahali boy. Wahaidu loishinkidre. Mana ngangluriba wadu soire khangli. Nangona kanana hairake. Sum aina babade khangmani. Nang hojikti isakisu tawdaba oibra? Tawdre. Ado Ithil nang kai. Wado taba loisindringai phone da tari nakandagi angangi khonjelda korakpado. Mama! Ithil do hatu wa makha khairami. Ai thamage. Yahendo wa makha taba ngamhodre. Call du sukakti. Ithil na call du satka khidra khanbani ngasi se tawre. Phone do kaktri. Asomdagi nupi sigi mawong khangba nupani. Nupi mangondagi call do kakre haina lerangani. Masi Ithil gi haunabini. Yahena da ayamba call kakpani thaina dagi. Ngasi ni ma call do kakti. Ithil na laptop wa nganglibadu tai. Nang lakraba asi pirol si honglo aduga chak khrasi. Nang ai lobu lakani harga laksu lakte. Ai tanta da leibido ai tali harga. Ningai to gunu mama se isangam dabagi lakta boybani. Asi abongna lakhre yare. Yahendo sanari buwari do lokfetawna tari. Khamli bamagi gari tuda tumin phamli. Phone do manako ngududa thamlaga sanari buwari do tarambani. Maroli koi khoiraga Ithilna kanadona kauribadu dai. Yahenba asida lakhro firol se hongba yadabra adu kona sanakhro. Ithilna khonjel horop asomna kaukiba mingdo Yahendo masa pumba tu jungli.